mayambu kuramjari ngasi Manipuri mapi mayek online class asigi aina takcha doriba ashi na ashi minute may manungda koi khangbina rashi na ahamba maktada ai na shiga mayam yang hanjarake na gi na haisi karino haibasi asigi maming na donana aina bangla borno malasu khare isanjabe maramdi asigi na si karam ba bangla borno malagi khonthok oi habado mayam daina yang hanjabani dontonnoga mudhunnoga ani se pullaga ani sina aikhoigi mitai mayek na amata lejabani na ani khonthok se oiba yai haibase mayam da ina jenghanjabani mayam yengbiu na hajik mayam board miyeng tabisi ba na si dontonno mudhunnoga dontonnoga ani sinyaba ani sinya aikhoina mane kana to doise konto na sisijana baya dori base adu makhada ijara dontonno mordhonno ani oi adugi mathakta asigi na si oini aduga aikhoigi ba kana mite mayektana na asina asigi si na ata asi oini akhoi step jengsi step na gi step sidi ilai by step ni amuk tada code khidori ni one step ta na loire nakong aduga nachom na anisi ikoi nagi khonthok oina sijanaba yai adu natana su atai su lai adu ani katang ai khonthok se hana ani katang mayam da injing hanjanina tawjabani adu asina nachom hajik aina aigi main target ti na asinyaba adu aitara gade mayam da ai na asijing hanjarake asige na okay na ngasiki online class loisinjari mayamna aigi channel adubu subscribe like amashum share to view mayam bamu kuramjari